Sigi Transgender Welfare Board sina transgender ga mari leinaba issue sing matam gi kamaina kari paikhatkada ge habda aduga handak si akoi honorable minister lakpadagi ihan hanbo ina transgender singi khaktagi oiba budget yet ama semaga lupa lakh 10 hapaga activity khara tawna honaba hore aduna masina akoina lairiba lupa lakh 10 sina transgender singi welfare gi ahan bagi ona kari decision agadage kedobadage habdu lakpani ana budget da lakh 10 hapa hobada mai transgender gi amna maming chatpe activist kharana Facebook da social welfare na lupa lakh 10 huran gare na hana hakot ko hobra aduni akoi gi amna laiba thirije akoi proposal bo chatriba sanction bo tawdriba pesa do huran bol wai gare na Facebook da hana wai chai thokre ko Sugumba laiba thiba khara lei haidi akoi gi committee semapa kai torapa matamda ai gi group yaudragadi hekta criticize tawba ko akoina matam gi committee makhal semi da drug ki oba committee myam semi transgender ki oba committee myam semi masida moi kuchabi oba mi yauhdragana department mingchek khuan nani department chophan na ba ekta paw sandokani na khanba adugumba mi su dum yawi masi laiba thibani adu haini ga haise sanu akoi tawbam topa dum tawni achumbana karino aranbana karino mayam dum urakadaba ngaktani department da laga yena su dum loina gubadaba ko ngaktani aduga ahan bagi oina sida mana pesa sida gi dore huran gare hai su maram di lei aina apegi tiga tanaraga transgender jingsi asem actual survey ma tawbaje chahi ani mukane survey tawbi hai targadi magi moi di formula me amalai economics and statistics na piba survey gi adu method ada method sample size kai tawduna me amalai madugi theory dudang tawbada thataruk jang hai adagi survey tawbuna kodna tawdi chahi ama makai ni di jangdore aduna athuba moi gi welfare gi thabak khara hobdok ko yanaba manipur da transgender kayam legi ase khangdok naba akoi anganwadi worker helper hamda sigi data ma khongachi moida chamba anganwadi worker ni laina khangba ngamgadaba khwaidai laiba format na semjena semaga anganwadi worker sing da chai ko heba madu dai ni moina khairen ma sapai ise moi taamdre moi yauhandre social welfare na anganwadi worker taw chanaraga paisa huran gre asi sumaina aduga agoi intention di kaino chahi ani ngai do saru handaki chahi dagi hakta moiga mari leinaba welfare scheme ama semasu program ama semba matamda mi masing kya lege haibam change trans women kya lei trans men kya lei si mayam se changak pani na dugi data amadi leite ya da bini na dugi data se koina thawai yausal laga paisa tingan dana khom na hona rugi to sane adu survey si apoi chorapa basic data amadi lege koi khome anu sida base torga koi thawak ra chathaba hobrani aduga transgender angang singi laibam children home ani manipur da laile india gi ona ahan transgender home ko covid quarantine center hangusu manipur khaktani transgender gi aduga covid care center hangusu manipur khaktani transgender gi aduga children home hangusu manipur da je ani hange akoi gi nupi manbi angang ge ma nupa manba angang ge ma ani hange aduga drug ki de-addiction center transgender ki hangusu manipur khaktani hoji phawda adu asyana tawriba samata amu mingan na phawre sauming ko yawe ko